Akashvani Imphal Wahengbam Rajesh na pau pajari. Manipur Police na ngasi Imphal East Jilagi Andro Police Station gi manung chanba Santa Bazar dagi nupi ani kulai putok pusin tawbagi damak phare hari. Manipur Police ki paun hai makoi ani na yon na bahot na ramba hand grenade amasu fagatle. Manipur Police na ngasi Imphal Police Station gi manung chanba North AOC dagi mioi ama phare mahak mamangda North AOC da miyam tinba mapamda nongmai kapsilambada chenaba misak ni hari. Mangondagi magazine yauba .45 NPB pistol ama kapa yarba maru manga fangle hari. Security Force na ngasi Imphal East ki Porompat Police Station gi manung chanba kurai haikru makhongdagi KCP nongdren khombagi nupi kadar ama fare. Bisnupur Jila gi Nambol Police Station gi manung chanba laima pokpa mayai laikai dagi People's United Youth Alliance ki miyo ama fare mahak miyam dagi sel khaibada chenabani hari. Mari Subai India Reserve Battalion Sinduna Kurkul de Laiba Sardar Patel High School da Lamtu Sengbagi Thorum ama pangthokre. Battalion Community Policing gi Thoksil Makha da pangthokiba thorum aduda school aduda RO water purifier amasu kusinaki. Kwakatel Subdivision 1 gi makha da laiba 11 kV Eastern 2 feeder na konma mafam sing hayeng ayuk pung 10 dagi nungtil pung 3 phawa mai mamgani hari. Feeder asina konba Sagolban Wahengbam laikai dagi Sagolban Tera Amudon Akham laikai Maino Lairak Moirang Lairak Mabudong Mantri laikai Thangjam Lairak Bijoy Gobinda Ingudam Lairak amasung Pukramam Lairak ki mafam sing mai phangloi hari. Amaromda Urembam substation digi Western feeder da mai piriba Pachoy Part 4 Sagol Tongba Awang Kuno Kontogjam Kumbong Ngairangbam Moidangpok Khaidem Haikrujam Kamong Awangjiri Khajiri Sajirok Kaithel Mambigi mafam sing hayeng ayuk pung mapan digi nungthil pung 3 phawba mai phangloi hari. Assam Rifles na sinduna Tengnopal Jila gi More da laiba Abdullam Drug Rehabilitation Center da mayai kaba nisagi mayok da lantengnanaba amadi naha singda hena sakti pinaba pandam da outreach program amang asi pangthokre. Thoram asi pangthokpagi maruiba pandam di center asda lairiba miyoi singbu masa mau fana lainaba amadi samas asda amuk hanna izat laina hingba yanabagi pandam da pangthokpani. Center asda lairiba miyamgi numit kudingi yaifanabagi damak Assam Rifles na sana khonabagi polam singsu kusinaki hari. India Met Department Hairi Chhattisgarh amasung Awang Thangba Orissa gi mafam kyada deep depression leibana maram oiduna nongchup thamba Madhya Pradesh amasung Gujarat ki mafam kyada hayeng amasung hangchit akanma nong chugani. Bibag asina hai lakliba numit humni marini asida awang nongchup amasung mayai thangba Bharat ki mafam kyada kumgi nong matam chana churagani. Manipur ki jila ayambada lakliba numit kharani asida nong chugani hari. India Met Department Imphal Regional Center ki pau matungina hayeng Tamenglong Senapati Kangpokpi Ukhrul Jiribam None Sandel Churachandpur amasung Phejol gi mafam kyada akhak arauga loinana nong chugani. Hairiba phibam masi lakliba numinini asidasu ahongba leiroi hari. Ngasi Tamenglong Senapati Kangpokpi Ukhrul Kamjong Jiribam None Bisnupur Chandel Churachandpur amasung Phejol gi mafam kyada akhak arauga loinana nong chugani hari. Glasgow da sathariba Commonwealth Games da ngasi Bharat ki boxer ahum Arundhati Chaudhary Sakshi Chaudhary amasung Sachin Siwas semi-final changkre. Lablina Borgohain Priti Pawar Priya Gangas amasung Jadumani Singh hanana semi-final changduna Bharat ki takaman amamam soidana fanglagani. Ngasi sanakiba nupagi meter lising taragi lamjelda Gulbir Singhna lukpagi takaman lauki. Nupigi kilogram humfumapan gi weightlifting da Harjinder Kaur lupagi takaman lauki. Games asida medal telida Bharat na sanagi takaman ani lupagi taret senjengi ahum. Punna takaman taranithoi phangduna mapan subada lairi. Australia na sanagi takaman kuntra manga lupagi taranipan amadi senjengi kuntaret punna takaman marfu phangduna ahanbada lairi. Canada na sanagi tara humdoi lupagi tara amasung senjengi taranithoi punna takaman kuntra manga phangduna ani suba maphamda lairi. Sama kuntra manga suba Indian Oil Duran Cup ki Imphal Lake ki match amada hayeng FC Rangdaiga
Indian Navy football team ga sanagani. Imphal ki Khuman Lampak main stadium da group D gi sanagadaba match asi nungthil pung mari degi hogani. Tournament asi ki group C gi match amada hojik Ranchi gi Birsa Munda football stadium da Indian Air Force football team ga Defender FC ga sanari. Hojik phawbada Indian Air Force football team na panjil ani amada mangjil thari. Pau loijare.